Akisbani Imphal Nolini Devi na pau pajari. Manipuri ngasi nauna dengue ki positive case kuntha mapan thengnare. Haksil bibhagna piba dengue report ki matung ina Rims Hospital da mioi kuni thoi test obada mioi tara positive oiba thengnaki. Jenims Hospital da mioi ni futare test obada mioi kuntaro positive oiba thengnaki. Amadi Lanai Hospital chingda mioi hum test obada mioi hum mok positive oiba thengnaki. ICAR Manipur Center amadi tungan bajila mangagi krisi bigyan kendra singa kucham naduna sinba PM Kisan Divas thorong ngasi lampel pataleba ICAR ki Lokdak Farmers Training Center da pangthokre thauram juda wangang bada Imphal Jila ki upadhyaksa L Bobby na hai Pradhan Mantri Narendra Modi ki miteng makhada lomi singi yaipana bagi damak paikhatpa scheme ama oiriba PM Kisan Samanidhi Yojana gi kanabasing asi mapung phana phangpangamdri Leibag asigi longmi siki yaiphanaba Pradhan Mantri ki miteng makhada English ngani tara mapan ta hodokhiba scheme asina leibag asigi longmi singda sahi gi oina lupa lising taru tangkak ahum thokna phangali masi leibag asigi longmi singi damak yamna singtha ningai oiba khongthang amani adubo Manipur ki longmi sing ayambati masagi lawpham da law ubal phangdabanina hariba scheme asigi kanaba phangba wali Maram asina mari leinaba vibhagna lawpham leijataba longmi singbo kanaba si phangnaba hotnaba tangai fate Pradhan Mantri Narendra Modi nangasi Tamil Nadu ki Coimbatore da pangthokiba South India Natural Farming Summit lisingani kunmanga da longmi singda makhogi senpham sing yenthokki bagi thoram rajya asigi oinasu online ki khuthang da saruk yakhi Krisi Bigyan Kendra KBK Senapatina Sinduna Kangpok Bijila ki hengbung da leiba kendra asigi training hall da pangthokiba thoram aduda lamdam adu ki longmi sani romna saruk yakhi Pradhan Mantri ki thauram loiraba matungda akhang ahi singna huangangki maru oina khoyokpa telhati dak amati mahusagi oiba low pathap amati pambida tabalaina sing karamna ngakthokani haibana singbaki matangda akhang ahi singna huangangki Masita sunatana yel nganu amati ok loibana sel tungi lamda kayamuk yamna kanaba panghanbaki haibasigi matangda su akhang ahi singna huangangki GPS tracking tobangamba Fire and Emergency Services Control Room amangasi Manipur Fire Service ki headquarters da MPIC Limited ki Managing Director IPS Asutosh Kumar Sinhana sangakre Naungna sarba control room asiga hauzik mathau tawtuna leiriba 112 Emergency Response Support System ERSS asiga punna thabak tawminatuna Fire Service hena mapangal kankal halagani Tarun to the Home Vibhaki Commissioner N. Ashok Kumar, Vibhag Asigi Joint Secretary M. Betu Singh Amadi, Manipur Fire Service ki Director L. Nabasandra Singh Charukyaki. Narcotics Control, Transgender Welfare and Social Protection and Court ki Jila Thaki Mifam Amangasi Bishnupur Jila ki Mini Secretariat Complex the Pangtokre. Mifam Adura Jila Asika Luna Bamapam Singda Popi Pambi Thariba Singi Matang the Kanaki, Amadi, Dragna Laishura Bamu Chingbu Mahusaki Punsida Hanjil Hanaba, Paket Bakungtang Singsu Yang Sinki, Mifam Adura Deputy Commissioner Puja Ilangbam SP Bisnupu, DFO Amadi Jila Taki Officer Sing Sarukyaki. Ain kain umangi potok sing potok lamba gari manganga si Jiribam Jilada Forest Bipangna Fare, Raja ki Jiribam Forest Division ne Tokpa Gerald Aman High. Divisional Forest Officer Jiribam Amati, Jiribam Police Kangasi Puna Asad Oxing Sector Bada, Umangi Potok Tana Yauraba Gari Manga Pabangam Kibani. Potorakli Potok Sing Adugi Zabzaba Permit Amadi Madilena Bamu Sing na Piba, Transit Pass Yaurum Kite. Zerul Atunahai, Tawung Ase Indian Forest Act Lissing Masamapan Kuntaret, Manipur Forest Rules Lissing Anikun Matui Kongau no Bani. Parabagari Sing Adugi Manung the driver Sing Jiribam Jila Judicial Magistrate First Class the Potokre. Aduga paraba umangi potok sing amadi gari sing adu Jiribam Forest Division da makhatana thabak lawkhatnabagi damak sinakre hari All India Congress Committee ki Secretary Christopher Tilak na hari Manipur ta hojak saltumgi phibam ka hena patre school leiraga oja leita bagum assembly leirabasu MLA leitraba matam asida naha singi tungi asa uraktre AICC की मणिपुर की इंचार्ज ओरिबा सेक्रेटरी क्रिस्टोफर तिलक मणिपुर प्रदेश कांग्रेस कमिटी की प्रेसिडेंट के मेघचंद्र सिंह यावना कांग्रेस की मिहुत कांगपु अमंगसी तमेंगलोंग हेडक्वार्टर्स की मल्टीपर्पज हॉल द पांगथोपा थरुम अमत सरुक याखी पाउलो जरे